Image Paodam Yang Tabiri Singbo Yumnam Anuradha Devina Ikonona Kurumzari Housing Maruiba Pauda Chief Minister N. Bidenangasi Zenimsta Neurosurgery Ward Hangdokre Amadi Private Ward Sananaba Jata Hongre Mental Health Ke Matanda Targeted Intervention Program Pangtokre Loyana Inter-School Sports May 2019 Resolution Kre Housing Pausan Pizari Zenims tang asi nauna hangdogliba neurosurgery ward asina koki lainana naraba sing laing bada kanaba piragani haina Manipur gi Chief Minister Nongthomam Birena phongdokre ngasi Zenims ta nauna hangdokiba neurosurgery ward amade private ward jatra hunbagi thoramda Chief Minister na chief guest ke warol piraduna makata na phongdokibada lairaba singna neuro gi anaba laing naba honabada senyamna changba maramna awaba kya mayongnari Ngasi hangdogliba neurosurgery ge bed ani leiba ICU nupi amadi nupa ge ward anida bed tara thariba asina ningtina koki laina laingbada choba mating oiragani koki laina asi ayamana accident thokpa amadi BP stroke tobana oigali cancer amadi aruba laina na naraga sibana accident thoklaga sibadagi hanalumna launai accident thoklaga sidiba miyoi sing adubo miyeba ngaktani Madu ina helmet uptaba driving license asaba paiba amade traffic rule indabadige ayamba accident thokli sei asigi June thadagina September tha phawda miyoi umbuda marirom accident sikre anoba traffic rule sembada angang singna chei sudana gadi thoram labadi makhoi mama mapa phawba phawiyabagi nem yaure sarkana examiners kidamak sel to matik sana kaito pangamdabana maram oi duna ngase jatra holiba private ward asina panglapa selna hospital ge administration tobada kharam kaide mateng pang mangamgani tharomdaga mari lainana health and family welfare minister Alden Tokomana phondo kibada lying naba khusu khulai matik sana leirabasu infrastructure ningtina semlabasu doctor nursamati staff singna mathong ningtina tawdrabadi madugi kanab leiroi malimgi oina nomanomage medical line development leptana tawrakle Masida Tamoi Sengna Amata Oiba Wakalun Galoinana ethics amagi makada ikogi state asibo atopa lebak singa manana lemzen tanaba mathoktai Hell and education sector da hena miyang pirabaso hell yaudana education sakot payaroi bharasaka na lairaba prajagi damakta masamau phana leinaba narapa matamda lainabagi PMJA scheme ge makada miyoi amamamda lupa lakh manga lainaba piri Manipur gi Chief Minister Haksan Tengbang ge makada chahi amada lupa lakh ani laing naba khudong saba piri haiki BJP hangang mandana sinduna Mahatma Gandhi gi chamage yangkhai suba mapo kuman thoranga mari lainana koirengkai kaithen dagi khabam langkhai phawa Gandhi Sankal Jatra haiba rally ama Manipur gi Chief Minister N Birena hudokrai rally adu haudoladuna Chief Minister na hai Mahatma Gandhi ki chamaga yangkhairak suba mapo kuman nga mari lainana mamang sahida pangthokiba nita ayuki mafam amada lebak sigi oiba committee ama sangkhibaga loinana Mahatma Gandhi gi mapo kuman achi sahi ama chumna pangthongnaba warep lokhibani warep sigi matungina lebak sigi atei state singda pangthongnaba gom Manipur da so pangthokpani tharum sigi sarugama oina koyengai dagi khabam langkhai phawbagi kilometer amarom sida lu nalana ba kem sathabani haiki Chief Minister na makata kibada Chakotri Hanareba Myanmar da gari sing Hong Kong de masama thori ba gari sing adu kiu da leiduna ningtina traffic niyam ngang chanari adubu lamdam sidadi mahishang maya oigera high sensitive area oigera gari thori ba ichini inausena hon pangkhong da khongduna thonari masi sakhatpagi khudam natte aikhoi civic sense khara watbagum tawri masi samdokpa tangai phade haina so Chief Minister na phongdorakle Singmaidung da leba Hotel Classic Grande gi Imperial Hall da lenga ke Forest Department amadi Ministry of Tribal Affairs ke Autonomous Body ama oiriba TIRFED anina punasinba Vandhan Vikas Karyakram amasung state level advocacy workshop amanga se Manipur Chief Minister N Birena hudokrai
Taromsiga Mari Lainana Chief Minister na Hai Manipur ase housing mayai ka basinja ke asoba khudong sadaba ama mayongnari masi maru aina chingmi singna namna kundaba mafam singda makhoige hingnaba honabada amadi underground kharana masagi shell tanabage wakhalunda chingi mafam singda paktakna popi pambi sing thabage hainabi amalakle masina lamdam sida chauna khudong sadaba thole Asugumba kaya sige mayukta lenga kasina war on drug haba campaign ama hauduktuna mayai ka bachinja ke mayukta drive sang silakle drive sige manung channa singi mafam singda tharamba popi pambi kaya yanthakre adawo mai pakpadi oidre kunja singna popi pambi thaduna hingnaba honariba asidege atopa pambi na mahut silana balenga kasina honari Kongthang asina mai paglabadi popi pambi thariba sing ase muthat pangamgani popi pambi khag yanthat pana war on drug mai pak pangamloi mari lenaba khudimangna popi pambi thaduna hingliba khunja singda financial mateng pang bachangi manipurda bandhan vikas unit humbudra manga hanglagadi masina manipur ge chingi mafam singda kundariba khunja singda chawna kanaba piba ngamlagani zoom cultivation Taubana chingba kaya sathaba asidage ngak thopa ngamlagani miyamna su thamoi sengna thabak tawbi haiki Pawmi sena hangba wahang amage pakom piraduna thoramasi yawbalakhiba Chief Minister and Biden High NHC IM amadi Center anige marakta chathariba Peace Accord asina Manipur apunbage saktamda sokane haiba wafam asi Ngasi phawba India government state asida khangalap leitri hiram asida Manipur lenga ke high level committee amakumna yengsili lenga asina miyamge mayokta leiroi miyamge apa magaloinana lenga asina matam pumbada chatkane Manipur ge territorial integrity da lenga asina kanagumba amataga compromise tawra haiki Gamena war on drug tawriba asige manungda drug users singda rehab ke Kudong sabaseng hana pihaninge amade drug ke mayukta ekhoi punna lantheng nabada chawraba thodang lei haina drug rehabilitation center unit Manipur private drum p ge president TS Sarana ngasigi 90 days free rehabilitation center program tawronga marilena na phongdokre ngasi drum p na anba oina pangthokpa kanagumba drug users sing later laida bana marampo oiraga rehab singda leiba ngamdabana makoigi mating pangba oina amade drug tage lapthona bagi pandamda haidiba tharambase pangthokpani hainasu mahana phongdokhi ngasi dage hauraga 2020 ge January ge tang 13 phawba beneficiary yangkhai khanduna makoibo lemna numit marputara rehabilitation center da lehengani hainasu mahana makhata ke Ngasigi beneficiary screening Taurampa Aduda is Samkesho advisor World Club T.I. Sarat President Rampi Amade Angom Bobi Secretary World Club Angom Krishna Manina Atoiba Mitungland Tauramapu Amade Akanaba Mitungoina Saruya K. Baby Sana Misigi J Isina Baby Sanagi case CBI da Sinagadabane Mihad Asida Chenabasing Marangi Matungina Sera Pangalo Haiba Dabi Tauraduna Ngasi Ayuktagi Pung kumari thangmaiban kendra da santhala page khongjang sangsang kibadage kendra asige mausage punsida sauna kaiba pikre dukan thong tingke mahiloi sangseng kanakide gari sen kide ban sabot pa singna lambi da thoraktuna asad ok sing thingduna slogan sing lauke haide thasigi tang taramatoi da more 1 number 8 ngamkhai wengda leiba cookie student organization more ke office ke wall Fencing da sakang daba singna bom ama poka halambabu yaning daba oina tungan ba dimang singaloina na infal more lambida more ge cookie CHO singna kaukiba matam kaktaba bange matangda ngasi STC ge office da mipam ama pamlaba matung yanaba ama purakpadage infal more lambida matang kaktaba bantoramba adu ngasi dage Lauthogle Haina Hill Tribal Council Morike Executive Member Saitong Haukimna Pomisanda Pongdoke Mana Makatarduna Cookie CHO Singna Taliba Demand Singe Manungda Ama Oriba Special Investigation Team Pa Ama Semduna Taudoka Aduda Senaba Singh Tha Amagi Manungda Paganaba Honaragani Haina IZ Zentana Tasaba Ama Pibadege Banna Adu Handoki Bane Haide Ngasigi Mipamaduda IZP Jenta DC Technopal Rupachandra SP Technopal Bikramjit Third IRB Gi Co Heroze Autonomous District Council
Chandinge member Chinaiwa Haukeb Amade Ate officer Singh Amade Morege Cookie CHO Singi Luching Basing Yauke Tungda Bompa Pokai Pamda IZPina Luching Duna Amokana Yang Sinke Tribal Council of the GSO leader Singna Ngasi Bansigi Matanga Tanadana Masida Chinari Bamio Singcha Atuba Matamda Pagani Haina Sarkagi Motsilaga Kugi Aijina promise Tauba Matungina Akoi More Miamna Bansi Komtolani Haidana Ayaba Ibagaloinana Ngasi Hawi Ban Komtole National Health Mission Manipur and ICMM Amasung National Mental Health Program and MHP Anina Punis Induna Mental Health Matangda Targeted Intervention Program among us Tawag District Wangzing the Labor IRE College of Teachers Education Ge Auditorium the Pangtokre Taramadda Wangzing Lamding Municipal Council 1 number 4 Ge Councillor Toksom Amitabh IRE College of Teachers Education Wangzing Principal and Ranjit Kumar Amasung Wangzing Women and Girls Society WWAGSK Secretary L Premanandana Thoba Mitung Toramapu Amasung Akanaba Mitung Oike District Mental Health Program DMISP Tawalgi Psychiatric Social Worker M Susal Kumana Taramna Opa Warol Amade Program Ge Manungi Oba Warol Peke Mana Kibada Mental Health Highway Aikoi Kudimangna Kangdaba Yadraba Oirapa Maramna Ngasagi Program Asi Pangtopani Haraduna Matam Ayambada Mental Health Asi Thausadana Lainay Edobo Mental Health Ki Problem Asidi Asum Chokthorapana Ngasidi School College Singda Kangandraba Yaraktaba Amadi Hauzikti Imung Amada Mental Health Ki Problem Leitaba Leraktabana Maramasina Tangai Maka Fadana Program Asi Pangtopani Haiki Program gi sadukama oina technical session da district hospital Thawangi psychiatrist Dr. Aizina Devina overview of mental disorder and mental health promotion haiba topic da wangangke mental health program Chandian district hospital gi nodal officer Dr. K.S. Robindranath suicide prevention and substances use disorder haiba sigimatang da amasung DMSP Tabalgi Secretary Social Worker M. Chandra Kumar na life skill education haiba topic asida wangangke Kumzali Singma Chamapan Tarataritragi Kumzali Singma Chamapan Taramapan Pauba Sonakiba Anglo Cookie Lant Adu Ningsingduna Chehisama Surapa Golden Jubilee Tharunga Marilenana Cookie Kanglupna Kundariba Village Singda Handag Yungkiba Memorial Stone Sink Lokthokpa Manghan Bayaro Haina Cookie Village Singna Kongzang Sing Sangsin Craig Manipur Lenga Ki Joint Secretary Home Rehanuddin Chowdhury na ngarang thokiba yathanga amada Anglo Cookie Lant adu ningsingduna chehi chama surapa Golden Jubilee Tharunga mari leinana Cookie Village Singda Yungliba Memorial Stone Sink Lokthokadabani haikiba adubu Yaningda Bagaloina Memorial Stone Sink adu Lokthokpa yaro haina Cookie Village Singda nupi singda thoraktuna Memorial Stone Sink adu ngak senduna leina kibani Molnoi area da Kongzang Sangsin ba Yarum Bindupi Amana Pongdoropada Equigi Layu Kraba Ipa Ipusingna Equigi Lamanga Nabagidamag Lisanga Chama Pantaratre Degi Sahi Ohum Supna Sonakiba Lampamne Anglo Koki Lana Se Tauna Paraba Ipa Ipusingbu Ningsing Duna Memorial Stone Yungba Asi Lautonaba Manipur Lainana Tokiba Yatang Ado Kudakta Handokadabane Nung Lokthokpasu Yaroi Amade Nung da Iriba Wahi Singsu Amata Lokthokpa Yaroi Manipur Lainga ki Yathang Handokle Haidriba Pauba Nung Ngak Senbaki Tabak Makatana Chataki Gane Haina Pongdorake Nung Manu Matagda Iba What so ama pausin ba yaroi Lokthokpasu yaroi Government na community amabu favor taunangai amabun namthana tawbase ekoi supya yaningde Amarumda Anglo Cookie War Centenary commemoration ga Marilenana Cookie Singi Kul Singda Memorial Stone Yungba Sing Gamena Loktonaba Order Togliba Asi Yingsin Biu Haina Ngasi Manipur Chief Minister and Birenda Memorandum Pisan Kibakaloinana Haidiba Watoka Asigi Asidagi Lakpa Kudong
thibasing paliba sarkar asina pugadabane haina ngasi Manipur Press Club ta pangthopa pangmisanga unabada Anglo Kuki War Centenary Commemoration Committee ge Chairman Jangmang Haukim na phongdokre mang hai Kuki singna Manipur ge lam kannanaba honakiba nubed adubuning singduna chahi chama subage pangthokadoriba asigidamak Kuki singi khulsingda in defense of our ancestral land freedom haina thaba monument singda tangpul nagalona thariba wahe asi lokthokadabane haina ayetpa pibadage chief secretary amadi DJP yauna punna paminaduna wari kaya sanakhibasu leide adubo thariba wahe asi Kuki khaktagi natte masi Manipur da leideba punna khunda minariba singi oiba warolda thabani masi kanagumba jati amatage mayukta natte haina phongdokhe maram asina gamena thogleba order asi yaningde karigumba sarkar asina yengsindaba taragade pangthokadriba Sirulili Festival forwa yauroi amadi masida thoglapa papatage daita khudimak sarkar asina pogadabani haina su phongdokhe ngasigi pawmi singa unaba aduda Kuki NP ge president Thaimang Chongloina hai ipa ipu warning singduna pangthokadriba thorom asida miam puna sarugyaminasi makoina tawkiba tabak sing adu Kuki khaktagi nate Manipur miam gi su yauribani haina phongdokhe naga community da organization karana yamna Anglo Kuki War Centenary Commemoration against the press natraga CM da memorandum bibagi ekoi da su yaning daba phungbo oina lagi daba Shiroi festival sida ekoi Kuki ana wada su sida participate to yawa Manipur dagi Tripura da e marige khongol liba lakpa Imphal College ge Oza Singh amasung Mahiroi Singbo Agratala ge Nalgaria da pangthopa sambatharam amada haraute amna okre Tripura ge Ima Ibel Singh Kanglop ama oiriba takhel leima tengbang lopna sinduna pangthokiba taramna opage tharamadуда takhel leima tengbang loki president and Radhika amasung vice president Kundrakpam Ongbi Brilana Lusingba Loki Thomising amasung lamdam pa aduge ahalkyasu sarugakhe Tripura da Kundariba Maitai Ichil Inausing amadi Manipur da Kundariba Ichil Inausinge awan nungai ge wari watai sanaba amadi sakhang maikhang nabage tharom supang thoke Imphal College ge Oza ke S Joychandra and Ahanjau Kumanten Subita amasung Bipom ge editor Longzam Somarendra na Luchingduna e marige khongon liba lakhiba concert aduda Mahiroi nupi nupa punna kuntrana sarugyarki Kaksing Kunyai Lekai da Laiba Kaksing ge khwaidike ahal oidaba Naurem Tonu Singh Singhang asi anganba ayukta lekidre masagi chehi chamaga ani sukre hari Ka Manipur Art Society Kaksing na Sinduna Chaliba Thasige Tang Taratrege Taranipan Pauba Visual Arts Exhibition ama Library and Information Center Kaksing da Pangthulagani Luinana Exhibition Asige Ahoban Numid October ge Tang Taratrege Ayupung Tarataba Matamdana Class 7 ge Mathake Mahiroi Singh Oiba Visual Art Competition ama Supangthokane Competition asida yauningba Mahiroi Singna October ge Tang Taratrege Ayupung Mapan Pauda Ming Pisan Bayagani Competition asida sarugi yagadaba Mahiroi Singna painting paper natana ate kit sing masa-masana porokadabani exhibition amasung competition asi Srimati and Ibemuna sponsor tawani akupa marungi damak mobile number 8729985836 amasung 8415962260 mobile number amukahana 8729985836 amasung 8415962260 dagi khangbiba yagani haina Ka Manipur Art Society ge secretary ge chironaman hairi Masana Masabo RTI activist haijaba thangjam berena ngarang Manipur Press Club da pangthokiba pauge mifam amada Wakhong amadi Pukhau Laifamge Marakta Unkhanare Haina Phongdokiba Adu Yumpham Yaudaba Wafamne Haina Pukhau Laifam Village Development Committee ge General Secretary T Manglim Sauna Phongdokre Ngasi Press Club ta pangthokiba paugi mifam aduda mahna makha tarduna Konsam Branjit ki
yum JCB na kothokle hariba adusu aranba wafamne mamang sahigi December kulumdoida pokaw generant body mipamna pokaw lifefarm kunauge khas land khangdonaba demarcation tokse haina warep loke nube homni chumna pokaw lifefarm wakhong khulge committee maira paibi club amati pradhan yauna khas land on bagi thabak sathaki Keranjina su khulna piba ma ke low acre adu onthopina ba harakpadagi onthoklaba matung ahan balam adu palli oina thamnaba JCB na kothokibane haiki Numin mangani ke khongsata India da lagleba Netherlands ke Ningthau Willem Alexander amasung Maharani Maxima bo Rashtrapati Bhavan da ceremonial reception pikre makoina guard of honor bo inspector ke Prime Minister Modi na Netherlands ke Ningthau amasung Maharani ge unake Dutch Ningthau amasung Maharani na Rajghat chatuna Mahatma Gandhi ge mafamda lei katuna ikai khumna bo utkhi Numin mangani ke khongsata lagleba Netherlands ke Ningthau amasung Maharani ngarang numidang New Delhi da thunglakibani lebakani gi leinariba mari hena chiselhanar bagidamakta India ge makok thungba lusing basinga wari sanagadi hairi lesingane tarahumdoi da phambal tongkhibagi matungda India da handaki lagleba sinaningthau Willem Alexander ge ahanba India ge khongsani hairi Facebook amasung Twitter gumba social networking ga Aadhaar ga mari leinahanaba tharakba application ama Supreme Court na yakhidre Masiga manaba case ama Madras High Court ta pending lady haire Madras Bombay amasung Madhya Pradesh High Court singda ladiba casing transfer to winaba Facebook na tharakeba petition adu Supreme Court na hearing satharaba matungda transfer ge wafamadu yakidre social media ge profile singa Aadhaar ga mari leinahan bage wafam adu chayanaba tholoktanaba Supreme Court na law ge oiba wahangna hearing to winaba Facebook na haizarakibani haire National Security Advisor Ajit Doval na haikibada terrorism ase Pakistan ge state policy oide ATS amasung STF ke National Conference ta wangang laduna Doval na haiki terrorism ge support system asibu thengnaba haibasi yamna mamoru oide New Delhi da pangthokleba anti-terrorism squad ATS amasung special task force STF ke chahigi mifamda Doval na wafama ase phongdokhibani Lebakasigi mapandagi terrorism da support tawrakli terrorism dagi khunai bukanba haibasina investigation agency singe daitani haide hauzik sanabagi pauda Cookie Student Organization More Block na sinduna Galngamp Lentol Ground Moreda thasigi tang mapandagi haudokeba inter school sports meet 2019 ngasilution krai ngasilution bagi thoramda JNYT EM Autonomous District Council Chandena athoiba mitung L. Totang, ex-president KSOGHQ na Taromapu Loinana Kanaba Mitung Oina Hausalang President MYC Philip K. Kongsai Chairman and MFA na Dasta Pamki Ngasigilution Bagi Football Match Aduda Eastern Sign School Amadi Eklebia Model Residential School Anina Sanake Hauzik Aroibada Maroiba Pau Amane Pizari Chief Minister N. Birena ngasi Janimsta Neurosurgery Ward handokhe amadi private ward sananaba jata hongre Mental health ke matangda targeted intervention program pangthokre loinana inter school sports meet 2019 resolution kre Image Paodam ngasigi matang sidaloijare meng tabiri bisingba amaka na